Maroiba Pausing Pizade, Nubit Humni Chatharakpa, Taranithu Shuba Manipur Legislative Assembly Ahan Session, Lotion Cray. Sapona National Highway that ban tawbugi matangda opposition ke MLA ke Ranjitna calling attention motion to khatuna takakre athobada wireshin purak na bakot lagi haina Chief Minister na thazaba bikre Apopo macha ani hatlam laga nupa mamasa mathanda thang na lenjakre loina bisu thang na thilambada gi hospital da pukhatuna laitat nakre BJP के अनौब सरकार ने नुमित चामनी की मनुंग तौगदबा थबक सिंह यावबा एक्शन प्लान रिलीज तौख्रे मणिपुर सरकार अनि सुदे आइन खुद पाइरगा तौनिंग तौब यारोय हाइना चीफ मिनिस्टर एन बीरेन फोंदोख्रे अमदे हौकिबा पुंग कुन मरिदा मणिपुर की ओइना मियोय 13 पॉजिटिव होइख्रे असिबा अमत यावखिद्रे Mayam Bukrum Jere, ELITETV Numidangi Manipuri Popiding Tabir Basing Bodikar Miam Gangabati na Taram Nokchere, Miam the Mapung Eba Ipa Pizadring Mangwina, COVID-19 Gamadi Lane and the Lengang Piba, SOP Sing Nakchet Pinabakang Jere, Miam the Matampu with the Marks of Piba, Kutsa Sing, Hamdo Piba, Amade, Miamaga Gimanata, Fitaru Club Nalipina Bakang Jere, Mr. Sunatana, COVID-19 vaccine Sing Matam Chana Kaptok Piduna, like a Sibulanting Nevada, Adomadum Suto Danglo Buhaina, ELITETV Make the Gimiamda, Apple Tozere, Hosik Mapung Eba Pau, Lomina. Numit hubni chatharakpa taranithu shuba Manipur Legislative Assembly ge ahanba session lotion kre aroiba numita sapona National Highway da ban tawbugi matangda opposition ge MLA ke Ranjit na calling attention motion pukhatuna takhat kre athubada warishin purakna ba hotna ge haina Chief Minister na thazaba shupi kre ngasi aroiba numita Leader of the House Chief Minister in Birena the Manipur Nursing Council rules 2008 House table toke loinana the Manipur Appropriation number 1 amadi 2 House table toboga loinana yetna palaitana pass toke calling attention motion the opposition ge MLA ke Ranjitna National Highway 2 da Southern Angami Public Organization na matam kaktaba ban chathariba asi yengsinba taksin ke matam kuina dagi hauna Juko Valley gi matangda inaduna lakle haukiba Mars ke tang kunma thoidagi ngasi Mars ke tang kuntaruk fawba highway thingzinba asigi matangda Manipur lengang na kari lokhalabage Boundary ki matangda choyetaba leiriba si chap chaba warashinama purakpa mathau tare ngai hak leitena khoi mohumda chak thinduna leire haike makhata na mamangi sarkar ki matamdagi gengsingani hairaga lakpane masi warashinama purakse haike highway ban hukuk di counter blockade sajar kini amya all Assam Youth Association amya Assam do le ba Maitei sing hai da masina mu counter blockade se ko ni warning sinara ta mangari sanale ta uti phone se khongsa su dia sa masina ko ba ya ri sa communal hai da ko da se ko ase Assam ni area da le Maitei sinara tang kunga ba to de na kunga to ko ko ji ma continue to na le se masi koi national protection force the center da ha ba masi ko da ta han do ba sinbi da ba sim so ai kan ne ya adu sa masi koina sum na na le mahuta ya ra di ai state ki interest ai jo ni masi yam pire dai yo sarkar se credit su lo pi lo bom su koi masi once for all up to se na ba यार के प्रोजेक्ट असेंबली फमी बनेगा बसी की वारे पर लौटगा बाउंड्री कमीशन का सेमी यो हैदा भारत सरकार दा हाउस में आया बाबा लोगों से थारगा अब स्टेट अनी खतरा में स्टेट अनी के बाउंड्री से बसी सॉल्यूशन फॉर प्राइवेसी गवर्नमेंट ऑफ इंडिया की इंटरवेंट दरकार लगनी बरन स्टेट अनी के बारे से आप ngomoi aduna honorable chief minister na thona fala basi ki dum lepari thengna gani koi tarai tarai jab jaba wakal bantu lagi bukan lagi 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 ya lagi sah state ki interest ka house nawale apa longsi
Karam Baware, Bharat Sarkana, Boundary Commission of the Sambira, the Sivas for all Amutal and Loyal, Yanabase, and Uto Biu, Western Biu, have the college. Opposition ki MLA ke Ranjit na pukhalakpa calling attention ki paukhum piraduda Leader of the House Chief Minister in Biren Hai issue asigi matangda warishin purakna ba kanna honare boundary ki matangda yenaba karishu leite traditional ki boundary leiragasu international boundary da yumfam oigane haujuk leiriba issue asi Nagaland government na makhoi gi landmini haina claim tawrakpa nate party ki level da government ki level da warishin purakna ba honare Juko Valley asi saruk ahum thokpage Ani Manipur gini haiba mayek seng na leidibane mamangda maihau langpok thokibadagi kilometer taramanga gi lambi semduna police personnel sing thambani mafam aduda leidiba personnel sing lauthokpagi wafam leite karigumba state ani gi marakta yanaba purakpa ngamtrabade center gi pukning jingsingani haike the border dispute state amaga leinabunati Nagaland state government ekhogi boundary ni harpanate Sapo heba community organization amakhana hairpaneba aduna tasengna sidaida koina it will be wrong ekhogi dispute si boundary dispute leire state amaga ina lobudi house mane hek lobudu dei tumali na lowe madu maram sadi lowe maram di already ekoi yanma taguna singdana internationally recognized taguna boundary line am leire aduga Nagaland government moigini hairpusunate Zumnagi Husiki Yum Tangana lady, but Kun communities in Harapune, Maduki community to deal town and Bahana in Nagaland government, state government Haram Kantoki. The Manipur Appropriations Number 1 Bill 2022 be passed. The Manipur Appropriation Number 2 Bill 2022 be passed. Tungda Manipur Legislative Assembly ki Speaker T.H. Shetterbertana numit humni chupna chathakiba Tranithoi Shuba Manipur Legislative Assembly ase ingchik na pangthok khibagidamak House ki member sing tongan ba department ki official staff sing amate media bu thagatpa phongdokpaga loinana assembly session ase sign dai da thambaga loinana numit humni ki session loisalle haike Sing thawai kachang yaw holen ni mamu pana in sing pangthok House की मिपंगु प्रजा म्यांग योगुन ने योगुन लीबा मेडियागी इसिंग नाउ सुन ताला तो पंगु चेरी House SC session SC Honorable Governor of Manipur ने समोन योगुना पंगु की बनी Numit umni sta Period session from 24 to 26 March 2022 Number of sitting 3 Officer Deliverance 5 Paper 10 Committee Report 1 Polling Attention 1 Number of government to introduce and pass session the first session of the 12 Manipur Legislative Assembly is adjourned. BJP के नोबा सरकार ना नुमित चामनी की मनुंग तौगदबा थबक सिंह यावबा एक्शन प्लान रिलीज तौख्रे मणिपुर सरकार अनि सुदे आइन खुद पाइरगा तौनिंग तौब यारोय हाइना चीफ मिनिस्टर इन बिरेन फोंदोख्रे वाफम असि ngasi चीफ मिनिस्टर की सेक्रेटरीट ऑफिस द पांगथोकिबा पाउमी सिंह उनबा मद फोंदोखिबने पाउमी सिंह उनबा तुदा हंदक नौना मिनिस्टर ओइना वासक लौख्रबा मिनिस्टर TH विश्वजित वाइकेम चान गोविंदास कोंथौजम निपचा किबगेन चीफ सेक्रेटरी अमदे अतै ऑफिशियल सिंहसु सरुक्याखे चीफ मिनिस्टर इन बिरेन मखाताना फोंदोखिबदा मणिपुर की प्रजा मियामना बीजेपी दा थाजबा थंबीबगिदमक एब्सोल्यूट मेजॉरिटी फंगदुना लेंगाक अमुक सेमलकपा ngamkhibane मणिपुर मियाम गिदमक लेंगाक असना हिरम कया पाइखतनबा सेम साबा लोइरे हाइके मदुगी मनुंग चना नुमित चामनी की मनुंगदा लेंगाक असना तौगदबा सिंग मियामदा खंगनबने मरुओइना मणिपुर की युमथोंग खुदिंगदा सेंटोक लंबी लेहनबगिदमक तोंगा सब डिविजनल डेवलपमेंट मॉनिटरिंग मिशन सेमबगा लोइना माना हिजबा थबक सिंग पीरगने मरुओइना फिसालोनसा हैंडलूम handicraft natraga imung aduna pamjaba sinfamda mateng pangkani masigidamag corpus fund ama thamlei monitoring mission asi IAS MCS amadi IFS officer singna yengsingani haiki masta sunadana paikat kadaba thabak singi manungda chief minister gi dashboard launching toba solar power system thamduna jingi district singda leriba hospital singda pung kunmari mai fanganba Jenims private ward room taranipan saduna sangaba model anganwadi center tarataruk sangaba all age pension scheme genthokpa chief minister gi widow pension scheme genthokpa Bisnupur gi sunusified 50 bedded government the education center sangaba mahiroi singda smartphone desingamaga chamapan genthokpa
ꯃꯍꯩꯔꯣꯏꯁꯪꯁꯤꯡꯗ ꯇꯦꯕ꯭ꯂꯦꯠ 4,400 ꯌꯥꯡꯈꯩ ꯌꯦꯟꯊꯣꯛꯄ ꯔꯥꯏꯅꯤ ꯒꯥꯏꯗꯦꯟ ꯂꯤꯎꯒꯤ ꯃꯤꯡꯗ ꯃꯍꯩꯔꯣꯏ ꯅꯨꯄꯤꯁꯤꯡꯗ ꯂꯨꯄꯥ 15,000 ꯌꯦꯟꯊꯣꯛꯄ ꯑꯃꯗꯤ ꯑꯇꯩ ꯍꯤꯔꯝ ꯀꯌꯥ ꯄꯜꯂꯤ꯫ Sigi 100 days ki manung sida yamna maruiba khara e-office loina is and every where e-office ho henabigi koi pandam yauri even koi e-budget hokre andaki assembly da koi introduce hokre adagi subdivision khuding makta subdivisional officing function to honba aikogi officers sing district headquarter da natragana capital city da leiraga function toramba singdu subdivisional headquarters sing da moi gi office Araiba infrastructure Samgatpa or later na Sagatpa Torkana Moi Ada function to Hunba Haiba Yam Tangai Padava Potkara Yauri Adagi health camps block Huding the 100 days Gimanum Sidapigi Marum. The health is very important, health is everything. Health is wealth. Adana Madugi Pochima Koi Taugani Haibagi Pochima Lere CM dashboard office ki Manipur ki lady any Singamadi Tamda including DC office aduga officer mayam punamaki sigi surveillance tongnaba monitor tongnaba CM dashboard se function tohonba fully solar power system for government health facility in Sandel ne Tamenglong ne aduga Chosanpur de leriba government ki health facility punama solar light pir kanda 24/7 work to honabagi adugi 100 days Amaramda traffic jam oiba hantanaba amadi mahiroi-sing ayuk anganbada inglingaida mahi-masing tamhaunabagi pandamda Manipur leriba lanai amadi sarkargi school khudimak lakleba April amadagi ayukki pung 9 class hawragane amaramda sarkargi karmachari singgi office timing na kalenda ayuk pung 9 dagi manga makhai fawba aduga ningtham thadan ayuk pung 9 dagi manga fawba oiragane loinana chayol amada numit mangani khaktamak thabak suragane haike की टाइमिंग का ऑफिस की टाइमिंग से अखोई मसी कोई कैबिनेट न कुम न खनरगा मयांग द खतंग नुंगाई गदा बसी इसा सिंग इशू सिंग स्कूल काजब मतम से मोय अयु पुंग निपान दगी स्कूल होनबा इरेस्पेक्टिव ऑफ प्राइवेट और अदु अदान स्टेट से लेरिबे स्कूल खुदिम अयु पुंग निपान दगी होनबा अदुगा ऑफिस ना पुंग 8 दगी ना समर दा पुंग 5 मखाई फावबा विंटर दा ना पुंग 8 दगी ना पुंग 5 फावबा अदुगा ऑफिस की टाइमिंग सी मना एम्प्लॉय सिंग सु वाय दम even moi firon suba khopa macha masuga nga relax tongna bogi matam holoite aduna working hours se kitang henkalaga punghai moi henkalale aduga moi gi numit si 5 days a week numit mangani khak moi office ka hanba hadna ama maduda office ka da khota badudi madudi chief secretary na madugi dang tadi khoi surveillance Nakalamuramda Chief Minister N. Biren Makhatana hai Manipurda Sarkar ani shude makuta ain pairaga tauning bata taubu yaroi drug amadi corruption gi matangda social media da no crime high crime naba amadi karem kathai nabi yaroi corruption muthat naba hotnabada mahaki mayumdagi chapchan hogane drug ki matangda social media da karem kathai naba taubi ganu haike anti corruption cell gi damak yengshinaba marinaba official sing leire miyamna CM da haise gi telephone number 9534795347 Anti-corruption shell ge toll-free number 180034538877 natraga dedicated mobile number 9402150000 da call tarakpa amade video footage tharakpa yagani haike amaramda mahiroi lup tarukna thabal chongbagi damak khutsu khulai mai thadopagi thabak adu tawhaidaba thabakne ain khutta pairudabani maduda chenaba sing fanaba khanghankhre haiwe ngarang karai dano migi thabal song hundra changaga ki migi bel khongbagi kida kari no mai thadna khota to wadu gumdo no adu ai phau hai gare oiber migi artist singdu di madu purga sajari ni hinga sajari ne adu bu heta thabal song mi na trone sei tor me na mai thado pi bai se masi gi posi amna laibuk thiba pone aduga please don't dictate us akhoi the aduga please don't dictate to the peoples prasashin de dictate to wigno any organization government da si amka to boy abra khana biyo ina khoi da thabi che thabi ra koyai appeal to koyai het madu tawradi akhoi thinge ga haibu gumba government ani leite Manipur government am khatan akhoi ka herna apa mama thing ra ga di yaro aduna madu akhoi request of jeri adu thinge ada thinge na tawdana without authority na tawna taw sima taw bigun adu sharukti akhoi government da hai basi se sumai don like tambagi natraga adu tawbagi ambition bagi si dakar de sarkar na masi ingjan biyo si tawbiyo
ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯂꯦꯚꯦꯜꯗ ꯑꯩꯈꯣꯏ ꯍꯣꯠꯅꯖꯒꯦ ꯅꯠꯇꯗꯅ ꯑꯗꯨ ꯊꯤꯡꯉꯦꯅ ꯍꯦꯛꯇ ꯆꯠꯂꯒ ꯃꯁꯥ ꯃꯈꯨꯠꯅ ꯂꯣ ꯄꯥꯏꯔ ꯇꯧꯅꯔꯗꯤ ꯊꯥꯕꯜ ꯆꯣꯡꯉꯝ ꯊꯥꯕꯜ ꯁꯤꯜꯂꯤꯕ ꯀꯥꯡꯕꯨꯅ ꯑꯣꯟꯁꯤꯜꯂꯒ ꯃꯩ ꯊꯥꯕ ꯂꯥꯛꯑꯦ ꯑꯗꯨꯝ ꯐꯨꯅꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯃꯌꯥꯝ ꯃꯩ ꯊꯥꯔꯤꯕꯗꯣ ꯑꯗꯨꯋꯥꯏꯗꯨꯗ ꯅꯥꯇꯩ ꯆꯥꯗꯕ ꯅꯍꯥꯔꯣꯜ ꯃꯣꯏ ꯈꯨꯟꯒꯤ ꯒ꯭ꯔꯨꯞ ꯑꯃ ꯂꯩꯔꯝꯗꯅ ꯇꯥꯟꯅꯗꯅ ꯇꯧꯅꯔꯛꯑꯣꯅꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯂꯣꯂꯦꯁꯀꯤ ꯅꯦꯆꯔꯗꯨꯗꯤ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯁꯤ ꯃꯗꯨ ꯑꯩ ꯇꯣꯂꯔꯦꯠ ꯇꯧꯔꯣꯏ Manipur Legislative Assembly ki oina SBI ki ATM amang ase Speaker TH Satyabardana hangdokre maruoina MLA sing Secretariat tabak tawriba sing Secretary sing ga yenglaga ATM ase hangdokpani haike hangdokpagi thoramadu da Assembly ki Secretary ki Megazet amadi SBI North East Circle ki General Manager Thangboi Lunkim su sarukya ke ngase hangdokliba ATM booth asigi matangda Speaker TH Satyabardana phongdokiba wafam लापीबा कोई मेंबरसिंग मयाम पुनमक्ता सिन कानब पिबिगनि हाबि गेजेट पथाजब लई तुंगनुजु सुमाइना बैंकिंग सिस्टम जे डेवलप तौनो एसबीआई ना फजन होना बिरंग मणिपुर से डेवलप तौबदा मांगलों पुसिनबिगनि हाबि अचेत पथाजबदुमा थमजरी अदा एसबीआई बुसु आई थांगचरी थैंक यू अमरुमदा असेंबली की सेक्रेटरी मैगजीन अमरी रीजनल यूनिट के जनरल मैनेजर लुनकिम नेसु मखोई की ओइबा मोड फोंदोकी एगी ना थंगबोय लुनकिम कोई जनरल मैनेजर स्टेट बैंक ऑफ इंडिया गुवाहाटी दा फमे होजुजी ngasi gi ATM hangba loina na masi gi ATM gi matang sida ekoi chithi phangi guwahati da legislative assembly secretary na ekoi non da pau pi rei adu ekoi khalli aduga ATM sangi bring ngasi ATM habs di ekoi so business ni bank adu assembly da gi ekoi da pau tab gi matung in da di transaction si mi sing si sinaba mi lawmakers mayam security mayam gi damak jam darkar le maram di makhoi si mapan hekta chathok chasin tobi ade public tinnabi ade haibne ngasai haido na masidi khoi di ATM habs di at least nongmada cha mayam khei transaction leba darkar le madu khoi na nusa thibuduna cha mayam khei si transaction se hit si le gadra li roidra hai matang de khoi matam khra negotiation torame government na suhai madubudi soidana 150 and above the hit legni habne masida khoi break even to bre masida cost return on investments lai adubu government ne khoi ne su manga su tonga su adu khandre mayam gi damakta honorable MLA mayam gi damakta khoi na khallaga state bank na so sacrifice torga masi ATM se masida public na sinaba ngamdra boy se khoi na masida thamage hane khoi na su asi ATM se hangdo ibne आइगी सेक्रेटरी मोइना आइना थमजनिंग बसे अखोगी न्यू असेंबली चिंगमैरोंग न्यू बिल्डिंग से लाप मतमदा मणिपुर लेजिस्लेटिव असेंबली चिंगमैरोंग इम्फाल सिदा एटीएम खगी प्रोविजन नतबा इवन एसबीआई की ब्रांच अमबो यावना अखोइना साजर थमबनी बट अखोइना तानाजरपजि फना कोइरे करिगिनो मोइसु बिजनेस की बैंक मीन्स बिजनेस दिन कस्टमर वाट कद्रा ट्रांजेक्शन नंबर ऑफ ट्रांजेक्शन सुरोइद्रा हाइबगी सोलोंग अखोइन तानर लापसे हंतकी मतंग सिदी मोइना पामिना गेट की मपान की कस्टमर सु चंगयाबा अदा अखोइन यारोय असेंबली की दी तोंगानबा अखोइगी प्रिविलेज अम लेजबनी मीगी स्टेट लेजिस्लेचर खुदिंगमक माइमागी विदिन द प्रिसिंग कॉम्प्लेक्स मनुंग द थमबनीना हाइना अखोइना प्रोसेस रीजनल मैनेजर गुवाहाटी दा पाउ फोंगनरगा याबिरक्तना कोई तौरे तौबदबु अखोइना मोइद एग्जाम्पल लमा इन रिटर्न एग्रीमेंट नत्रगसु मईगी अखोइ सम एरिया खरदा हांग मतमदा थागी भाड़ा पीबा मई सिंग मोइना मईगी कई मोइ लोइना बियार तौबदो एसेम्बली एग्जाम्पल तौरे दुगी मतुंगिना कन्ना तकनारगा याबिरे अदो अखोइ हांगे हंदक नंगना वासक लौदुना सरकार सेंबदा यावख्रबा मिनिस्टर सिंगना पाइगदबा पोर्टफोलियो सिंग मतंगदा चीफ सेक्रेटरी राजेश कुमार ना थादरकपा चिरल अमना खंगलकले मिनिस्टर सिंगना पाइगदबा पोर्टफोलियो सिंग अदुदे चीफ मिनिस्टर मणिपुर इन बिरेना होम पर्सनल एंड एडमिनिस्ट्रेटिव रिफॉर्म्स कॉन्फिडेंशियल एंड कैबिनेट विजिलेंस एंड एंटी करप्शन इंफॉर्मेशन एंड टेक्नोलॉजी प्लानिंग डिपार्टमेंट अमदी एलोकेटेड
Tawdriba Department Sing Paigane, Minister Thongam Bishojit Power, Forest, Environment and Climate Change, Agriculture, Science and Technology Department Sing Paigane, Minister Yumnam Khemchana Municipal Administration, Housing and Urban Development, Mahut, Rural Development and Panchayati Ras Amadi, Education Department Paigane, Minister Kontozum Govindas PWD Youth Affairs and Sports Department Paigane, Minister Nepcha Kipkena Textiles, Commerce and Industry, Corporation Department Paigane, Minister Awangbo Newmina Water Resources and Industry, Relief and Disaster Management Department Singasi Pairagani Haile. Kasar Assamgi Modutila Thodokta Maitei Nupi amagi Ikai Khumnaba Manghankibagi Thodokta Miyang Punna Ihau Amadi Mating Panglamba Singna Courta Thingnaba Madamda CSOS Amadi Miyoi Khatamak Laktuna Khongjang Sangsinba Ubada Aikoina Lingjal Manadrade Achumba Fangnarudra Haibagi Mipaiba Lady Haina Justice Demand Committee for Modutila Rape Victim Ki Maikatagi Wafum Kaya Miyam the Fongdorakle Hiramasigi Matang the Justice Demand Committee for Modutila Rape Victim Executive Member Odibi Dr. Memchato na Haikivada Organization Mayam Pulaga Icheni Inauni Tawdaba Yadi Haiduna Matamadu the Toki Basing Adu Hainingai Latana Tagatle Todokasi Ahan Batopo Matamda Miyam Punda Mate Amata Oibagi Wakalun the Tawdaba Yadi Haiduna Kongjang Torami Adubo No Monomogi case Asina Chataraba Matunga Oirakli Buffy Masi Imung Manung Amade Committee Maike the Gisu Yamanungai the Bamadi Tamoy Swap Oire Court Hibasi Miyam the Hena Kangli Bane Miyam the Ahan Bada Utpiramba support Adu Ngaside Kangbangamle Court ki hearing Asida Lakli Basi victim family amadi CSO ani khaktana saruk yaba leite aigi inaw amada thokliba thodok asi atopa inaw amada thokloi hainingai leite karigumba nupada natraga nupi amada thokpa thodok amada ekhoi chap manana leptragadi kanana lip kane maitai nupi ama oina hainingbadi mayam punda laktuna amato oibagi wakhalonda inaw singidamak lepnaba miyamda fongdorakle Akanba nong ngarang ahing chukiba do na maram oiraga Kangpokpi district amadi Tamenglong district ani gi faunariba Tamenglong gi ti Waichong village ke Lamlen Konda mudslide thokre mudslide asina maram oiduna mafam adugi khunja sing Manipur gi atai mafam sing ga fauna bangamdana leide ngasi yukpung ani makhairam tabada thokiba mudslide adugi matangda khunja sing na chief minister gi meeting chingsilakle loinana hairiba jaga si chahi khudingi mudslide thoktuna leidaba mafam amane masi haujiki anoba sarkar asina semjinaba fongdorakle chingdagi chentherakpa leikhom leinang kayana haujik fauba mafam adu lambi amada ka fauna ba yadana leiri haire Apokpa machani halamnaga nupa mamasa mathanda sizinaba honakre loina besu thangna thilambadagi hospital da pukhatuna laikatnakre thaudogasi ngasi Pathway police station gi manung chanaleba changangai maning lekai da thokibane ngasi yupung tare lom taba matamda Chingtham Surjit Kumar Singh Elias Murphy chahi nifuna mahaki chahi mari da ngai ribi machanupi amade chahi ani da ngai riba machanupa ani thangna yanduna hatke masta sunata na mahaki loina bi Chingtham ongbi abesana chahi kontrani thoisu thangna thinbadage to the North Eosida Labor Rasmeti City the Pukatuna like at Nade, Taudo Adugi Matang the police the case of Masulakot Cray, Tangna Lenja Badaki Soklaba, Surjit Kumar, Rims the Pukatuna like at Nakre, Amadi, Aruba Fifam the lady hiding, as they talk about Libactiva Taudo Adugi Matanga, Surjit Kumar Gimayampa, Direna Fongdura Wafam. Pung the Pung Taret Makam Taramne, timing the ejecting and hodre. Fokadawa to seeing Hagwali Mamagi worry the quay some tower the Magi, the Pingang, Oxalaga, Kanatama Pantopoya, or Haragat Hong Zelonson keep a given the tie box. Nahale Kanda, Mahak in the Piche, Kamanunda degi, so Lakanda, could wait Hangbam at the book to the grass where I had so Kanda, E or Tagamati, Centropo, Male. Dumba, Mayam Sangana, so Pantoromina, Queso, Razmidi City, the Bukatana. Don't be the like canary. Masa Nupa Amagam, Sanapi Amagasalaivene, Market. Quay Nupi Duna Honey Nupi the Sahi Marim, Tangari, at the Manau Nupa, Nupa Tuna, Sahianim, Katagia, Angang Niam. But the Hariba Angang and the Sulaiva Kivadagi, Sagim Haki, Mapaduna, Magpariba, Tang Amadi, Tangum, Mamaika, the Lambo. Posaiduna, Sinaraga Nani, so dum Hamung, the Matakadum, Tadnod, Sor Pogolam, the Namquay, Sirigla, we give him doesn't lay up, Mayam young Minavocatna.
ꯑꯗ ꯍꯥꯏꯔꯤꯕ ꯑꯦꯀ꯭ꯌꯨꯖ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯁꯥꯃꯛ ꯃꯔꯐꯤ ꯁꯨꯔꯖ ꯀꯨꯃꯥꯔ ꯍꯥꯏꯕꯗꯨꯁꯨ ꯃꯁꯥꯅ ꯃꯍꯥꯛꯀꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗꯨ ꯂꯣꯏ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯏꯁꯥꯏꯠ ꯇꯧꯖꯔꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯍꯥꯛꯀꯤ ꯃꯁꯥꯒꯤ ꯈꯧꯔꯤꯗ ꯃꯍꯥꯛꯀꯤ ꯀꯥꯗ ꯇꯥꯔꯝꯃꯤꯕ ꯊꯥꯡꯗꯨꯅ ꯃꯥ ꯈꯧꯔꯤꯁꯦ ꯂꯦꯞꯊꯠꯆꯕꯅꯦꯅ ꯈꯜꯂꯤ ꯑꯩꯈꯣꯏꯅ ꯈꯧꯔꯤꯗꯣ ꯌꯥꯝ ꯊꯤꯅ ꯁꯣꯛꯂꯦ ꯍꯣꯔꯦ ꯁꯣꯔꯁꯤ ꯃꯥꯒꯤ ꯆꯤꯜꯗ ꯌꯥꯗ ꯍꯣꯟꯕꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯈꯧꯔꯤꯗ ꯑꯣꯏꯅ ꯍꯣꯜꯂꯝꯃꯦ ꯑꯩꯈꯣꯏꯅ ꯎꯕ ꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯍꯥꯛ ꯏ ꯊꯣꯛꯍꯟꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯀꯥ ꯃꯅꯨꯡꯗ ꯀꯣꯟꯊꯪꯗ ꯑꯗꯨꯝ ꯃꯥꯁꯨ ꯍꯤꯞꯄꯒ ꯑꯗꯨꯝ ꯂꯣꯡꯅ ꯍꯤꯞꯄꯒ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯑꯗꯨ ꯃꯍꯥꯛꯁꯨ ꯀꯣꯟꯊꯪꯗ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯄꯨꯂꯤꯁꯀꯤ ꯃꯇꯦꯡ ꯇꯧꯔꯒ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯍꯥꯛꯁꯨ ꯔꯤꯝꯁꯇ ꯌꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯄꯥꯎꯗꯝꯗꯗꯤ ꯍꯦꯔꯣꯏꯟ ꯅꯝꯕꯔ 4ꯒ ꯀꯣꯟꯅꯅ ꯃꯤꯑꯣꯏ ꯑꯃ ꯄꯂꯦꯜꯗ ꯂꯩꯕ ꯀꯃꯥꯟꯗꯣꯅ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏ ꯍꯧꯈꯤꯕ ꯇꯥꯡ 12ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯂꯩꯃꯅꯥꯏ ꯆꯤꯡꯖꯤꯟꯗ ꯂꯩꯕ ꯆꯦꯛ ꯄꯣꯁꯇ ꯑꯆꯠ ꯑꯋꯣꯡꯁꯤꯡ ꯆꯦꯛ ꯇꯧꯕꯗ ꯏꯀꯣꯚꯦꯟ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ MN06 LB6576ꯒꯤ ꯃꯅꯤꯡ ꯁꯤꯠꯇ ꯅꯥꯔꯣꯟꯗ ꯁꯥꯄꯣꯟ ꯀꯦꯞ 2ꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯄ ꯍꯦꯔꯣꯏꯟ ꯄꯥꯎꯗꯔꯁꯤꯡ ꯑꯗꯨ ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ ꯍꯦꯔꯣꯏꯟꯒ ꯀꯣꯟꯅꯅ ꯐꯥꯒꯠꯂꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ H ꯊꯥꯡꯃꯤꯂꯟ ꯈꯣꯡꯁꯥꯏ ꯆꯍꯤ 30 ꯑꯄꯣꯛꯄ H ꯄꯥꯎꯀꯥꯝ ꯈꯣꯡꯁꯥꯏ ꯅ꯭ꯌꯨ ꯁꯣꯡꯖꯥꯡ ꯈꯦꯟꯖꯣꯏ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯍꯥꯏꯔꯤ ꯐꯥꯒꯠꯂꯕ ꯄꯣꯠꯂꯝ ꯑꯃꯗꯤ ꯃꯤꯑꯣꯏ ꯃꯈꯥ ꯇꯥꯕ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯀꯛꯆꯤꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ MNREGSꯀꯤ ꯊꯕꯛ ꯁꯨꯕꯗ ꯑꯔꯥꯟꯕ ꯇꯧꯔꯝꯕ ꯄ꯭ꯔꯙꯥꯟ ꯑꯃ ꯚꯤꯖꯤꯂꯦꯟꯁ ꯑꯦꯟड ꯑꯦꯟꯇꯤ ꯀꯔꯞꯁꯟꯅ ꯐꯥꯒꯠꯄ ꯉꯝꯈ꯭ꯔे ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏ ꯈꯥ ꯊꯦꯅꯨꯡꯒꯩ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯄ꯭ꯔꯙꯥꯟ ꯑꯣꯏꯕ ꯅꯤꯡꯊꯧꯖꯝ ꯕ꯭ꯔꯍꯃꯥꯅꯟꯗ ꯑꯄꯣꯛꯄ ꯕꯥꯕꯨꯗꯣꯟ ꯊꯥꯡꯒꯂꯋꯥꯏ ꯁꯕꯜ ꯂꯩꯀꯥꯏꯗꯒꯤ ꯃꯤꯑꯣꯏ ꯑꯁꯤ MNREGSꯀꯤ ꯁ꯭ꯇꯦꯠ ꯐꯥꯏꯅꯥꯟꯁ ꯀꯃꯤꯁꯟ ꯑꯃꯗꯤ 14 ꯐꯥꯏꯅꯥꯟꯁ ꯀꯃꯤꯁꯟꯒꯤ ꯃꯈꯥꯗ ꯄꯥꯏꯈꯠꯂꯛꯄ ꯊꯕꯛꯁꯤꯡꯗ ꯑꯔꯥꯟꯕ ꯇꯧꯔꯝꯕꯒꯤꯅꯤ ꯍꯥꯏꯅ ꯚꯤꯖꯤꯂꯦꯟꯁ ꯑꯦꯟड ꯑꯦꯟꯇꯤ ꯀꯔꯞꯁꯟꯒꯤ SPꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ Narcotic Affairs and Border NAPꯀꯤ ꯇꯤꯝ ꯑꯃꯅ OPM ꯀꯤꯂꯣ 8ꯒ ꯀꯣꯟꯅꯅ ꯃꯤꯑꯣꯏ ꯑꯅꯤ ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯇꯥꯕ ꯃꯇꯝꯗ ꯅꯥꯞꯀꯤ ꯇꯤꯝ ꯑꯃꯅ ꯃꯟꯇ꯭ꯔꯤꯄꯨꯔꯒꯤ ꯕꯁ ꯁ꯭ꯇꯦꯟ ꯃꯄꯥꯗ ꯑꯆꯠ ꯑꯋꯣꯡꯁꯤꯡ ꯆꯦꯛ ꯇꯧꯕꯗ ꯍꯥꯏꯔꯤꯕ OPMꯁꯤꯡ ꯑꯗꯨ ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ OPMꯒ ꯀꯣꯟꯅꯅ ꯐꯥꯒꯠꯂꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯗꯤ AS ꯊꯥꯟꯗ꯭ꯔꯩꯃꯨꯡ ꯆꯍꯤ 12 ꯑꯄꯣꯛꯄ AS ꯃꯍꯥꯏ ꯈꯃꯥꯁꯣꯟ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ ꯑꯃꯗꯤ AS ꯅꯊꯥꯟ ꯆꯍꯤ 30 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ AS ꯈꯥꯋꯨꯡ ꯃꯍꯥꯛꯁꯨ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ ꯍꯥꯏꯔꯤ War Against Drugta ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯒꯅꯤ ꯍꯥꯏꯅ ꯋꯥꯡꯈꯩ ꯀꯦꯟꯗ꯭ꯔꯒꯤ MLA ꯑꯣꯏꯔꯤꯕ ꯊꯥꯡꯖꯝ ꯑꯔꯨꯟ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯍꯇꯥ ꯒꯣꯂꯥꯄꯇꯤꯒꯤ ꯋꯥꯔꯗ ꯅꯝꯕꯔ 22ꯗ ꯂꯩꯕ ꯄꯣꯂꯤꯡ 5ꯅ ꯋꯥꯡꯈꯩ ꯀꯦꯟꯗ꯭ꯔꯗ ꯅꯧꯅ MLA ꯑꯣꯏꯈ꯭ꯔꯕ ꯊꯥꯡꯖꯝ ꯑꯔꯨꯟ ꯀꯨꯃꯥꯔꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨ ꯒꯣꯂꯥꯄꯇꯤ ꯃꯌꯥꯏ ꯂꯩꯀꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤ ꯑꯃꯗꯤ ꯄꯣꯂꯤꯡ 5 ꯑꯁꯤꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯔꯨꯟ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯉꯣꯟꯗ ꯚꯣꯠ ꯄꯤꯕ ꯄꯤꯗꯕ ꯊꯤꯗꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯤꯌꯥꯝꯒꯤ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯂꯩ ꯃꯤꯌꯥꯝꯒꯤ ꯍꯛ ꯃꯠꯄ ꯌꯥꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯣꯏ ꯍꯥꯏꯈꯤ ꯍꯇꯥ ꯒꯣꯂꯥꯄꯇꯤꯗ ꯅꯠꯇꯅ ꯋꯥꯡꯈꯩ ꯀꯦꯟꯗ꯭ꯔ ꯑꯁꯤꯗ ꯗ꯭ꯔꯦꯅꯦꯖ ꯁꯤꯁꯇꯦꯝ ꯐꯦꯜ ꯑꯣꯏꯔꯤꯕ ꯑꯁꯤꯁꯨ ꯌꯦꯡꯁꯤꯟꯒꯅꯤ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯇꯝ ꯄꯨꯝꯕꯗ प्रजाꯒ लोनना चतुना मियामगी सेवा तौगनी अमदी असेंबली स्टेशन द ख्वाइदगी मरुओइबा वाफम पुथोक्तुना खनगनी हाइरे अखोई सेक्टर्सला साना थोरबदा फॉर एग्जांपल अखोई गलापी लेइबा पिपा चोबदा खाइना लेइबा लफाक लमान सिसे फजना मतलब चुनो मोंग सेलक सारलगा अनाम सिंगा हराव हराव नुवाई नुवाई सानजो फंगनबा अदुगी मदकता अहल लमन लेइबा सिसिन नातु पोथा जने हालकांदा वॉकिंग चतुना लेइबा पोथा जनबा दुबो कॉलेज पार्क बसु अखोई सेमर सागरबगी विजन नदमई विजन यावबनी मदुई विजन नदु समजबगी अफम नदना काइमन थबो वेलसु पाकोचरकनी अहल लमन फंगते जेंजरकांदा फंगुम टॉपिक स्कीम में कॉलेज पेंशन से लाइफ कंपनी हल की बजट दी रुपा चनी रुपा लिंग होदे विडो पेंशन हैंगट कदे सीएम की अक्सेल कार्ड रुपा लाख अनी लाख मंगा होगदे हक्सिन से फंगम तोप मियोद लोना फंगनब होनजरगे मैम सुसोईना खितंग अवोनब पुनः अवोन नंद्रगसु खरमती अवोनब पुरप है पाननी
Board amadi council na lawba class 10, 11 amasung 12 ki examination loidriba fawba examination ki genglaga Imphal West District manungda CRPC 144 chalaibaga loinana thabal chongba ki ayaba pierroi haina district magistrate TH Kiran Kumar na thadurukpa cherol aman haire cherol adu da palibadi examination loidriba fawba thabal chongba ki permission pierroi nubidangi pung 3 ki manungda sumwang lila sanaba amati musical concert pangthokpasu yararoi haire main road sing thingduna amadi road diversion piraga makhal amatu ki harau kumai pangthokpada ayaba pierroi haire Medical Society RIMS na sinduna Meshokon 2022 ki thauram pangtokre taranithu shubha annual conference of Medical Society RIMS ki thauram ko mari leinana digital healthcare haiba hiramda ngase RIMS ki Jubilee Hall da pangthoki pa thauram adu RIMS ki director A Santa Sharma Medical Superintendent Professor N Sandip Singh Dean of Academic RIMS Professor Brozen Singh akoijam amade RIMS ki official kayana sarukya ki thauram adu ko mari leinana RIMS ki director Professor Santa Singh na haikibada chahi kudingi RIMS ta Meshokon conference pangtokna Conference asi medical professional libasing gi oiba conference ne ngasigi Meshokon 2022 gi theme asina digital healthcare haiba hiram da pangthokpane digital healthcare asina doctor khaknatana patient kaya dasu yamna kanaba oi haina mahakna phongtoke mahakna makhata na haikibada conference asida Delhi dagi amade All India Institute gi doctor kaya laktuna khana nainapata sarukyade digital healthcare na topa laina kaya lakpada karam na laying kani haibagi research tawbudasu chauna kanaba piragani haina phongtoke digital healthcare yang kanin digital healthcare se yang kana bo phang me ki kari no covid ki matam de am season na kare ko telemedicine de ki ho aduna 100 ki conferences mapan de ki doctor se am na lai delhi de ki all india de lai de ki apoi ki doctor me am se interaction to ra sina koi the professional de am na kana ko ngan de ki se ki discussion to ro pasina patient care de कि हम कानहान लेते कि हर दिन जानकारी है जो रिसर्च कमाई तो करते कि नत्रगा तुंगी अतो पर लाइन आथोर को में हम सी कि कानहान लो था नहीं खाली अदना I just want to congratulate the Medical Society of the RIMS conducting this physically actually last year we conducted as because of COVID most of them we conduct in online in virtual mode and this time we are able to conduct with physically that is encouraging for all of us and we are very happy and I just want to wish all the success to the organizer also. People Revolutionary Party of Kangleipak Pripakilan Misinglop Red Army RA Gini Funithui Shuba Red Army Uprising Day 2022 Achamba Thorum Karagalone Pangthokre Haina Aina Thinkraba Lalurup Asne Thadurukpa Cherol Amana Fongdurakle Cherol Aduna Makata Raduna Chairman Interim Council Ahiba Angomna Athoiba Metunglan Chief of Army Staff CAH and Romi Maitanya Thawramapu Amade Charge the affairs publicity and propaganda lebak ngakpa luwang na athoiba lingbirakpa oiduna Central Headquarter CHQ da pangthokpa achamba thoram amada Chairman Interim Council na meira chukhatuna thoram haudokhe amade ningtam gyawol ihauda thawaina ponthapi khraba leikidraba athobasingda hei leikatuna ikai khumnabasu utkhe haire Interim Council na semduna ngasi fawbuda party gi thaudang poduna lakle atenba matamasi gi manungda Interim Council na pangthokiba thabak thoram kaya gi achievement kaya maso Chairman Interim Council gi warolda machak khaina sugaina thoram atu thamke 701 Mobile Battalion da pangthokpa thoram amata Red Army ke GSO ane Major Rokina Party gi firal chinkhatlaba matungda ningtam byawol lanthingda thawaina pontha pikraba leikidraba athobisingda haikat leikat tamduna yawol gi ikai khumnabasu utke numit asiga mari leinana Chairman Interim Council Pripak na miyam da piba pausel cherol pathoktuna Red Army singda tahanki 707 Mobile Battalion da so Red Army ki GSO ahum Major Langanbana Party ki firal chinkhatuna thoram asi mai pak na pangthoki thoram loishilakpada machil mana oiba WC lamdamgi atei ningtam yawolup singapurna Jacqueline Chamin aduna harau tayamba phongtokminake loina lengakna namduna munbikhiba imalaiba ke ningtam babu amuk hanjil handuna lamdamasida ningtamba chawkhatpa manaba khunayama leibak miyamna pibinabagidamakta hanbal leidana ningtam lanjang changseliba asida Red Army singna ngasi fawbuda IFO da afongba amadi aronbagi landa kaya chathatuna lamdamasida ningtam yawol lantheng ama chathari haibasi malemgi miyamda khanghanduna lakli haire
Isai sakpa amana mahaki khulaibu mai thabada thamoi shokna nungaitabugum tungi yumbi oirakadaba kayagi punsi kanabagidamak leiriba satra sangsansingda fazadaba wahi wata amate life attempt tawba yabagi maungda chatharakliba thawungsing adusu thamoi shokna nungaitaba fawi haina AIMSu MSF Desam KSA Suk amate AIMS ki lup taruki wangang loi oiriba haubijam chalambana fongdokre wafamasing asi kwagadal thungnau jam laikai da leba MSF ki office ta lup taruki mioi sing amate paumi sing ka unaba amada fongdokibade Paugi mifamadu makataraduna lakadariba class 10 amadi 12 ki exam ase offline mota thagadaba namaram oiraga amadi yausam kumhaina loikibaga loinana matam khara harau kumhai tawbiganu haina hairaba matamda mafam kayada selamba thabal kaya singi organizers sing amadi music band sing na harau harau gyana ki haire adubo patsoi part 3 patsoi tuliyama central club ta chatuna thabal adubu lepinaba haiduna wari sanana ba honaringaida luptaru ki mioi sing adubu fazinduna thamke amadi thabal adu makata na chung batauki haire maramaduna tungi yumbi oirakadoriba angang singida makhalaga tha ama mukti harau kumhai ase tawbidana ba miyam da lup tarukna apal tawrakle paugi madu makata rudana chalambana fongdorapada lup taruk asina thabal chongbiganu haiduna athingba thamkhrabasu ngarang chongkiba thabal mafam singi list adu loina dai maramaduna lup taruki numit humni gi manungda thabal sile langlibasing amade music band singa faminaduna wari sanagadabani haike yaitong khamdongba singna matam khara harau kumhai tawbidaba amade changsilibba khongjang asida Manipur miyamna support tawbiyo haire loinana lup tarukna thabal sing tawbiganu haiduna thingluba matamda support tawrakhiba miyambo lup taruki maikaidagi thagatpa fongdorakle sahi ani corona na maram oirakanda laik lai suning thina tamba phangnudra matungda handak aikoina larikhaga tamba horaga pangthokadoriba class 10 amadi 12 ki exam asida aikoina offline na tawguda manam oirakanda aikoina akoigi mahirosing asibu achangba aduga education gi asengba mangal du phangnanaba aduga yamnasu luba exam ama oiba career semba yaba exam su oiba namram oirakanda aikoina lamdam sida aikoina nongma kangdana pangthokliba aikoi yausanggi namada pangthokliba harau kumaising asibu matam khara haibadi exam loidri fawbutang class 10 amadi 12 ki exam loiba fawbutang aikoigi lepiu haidana lup taruk ki oiba aikoigi apil amaka lamdam sida ibiriba iresa khudingmaki mafamda thamjabani adubu hairiba aikoina thamjariba kaino asi aikoi tungan ba aikoigi band party sing artist sing aduga organization sing nadi support tawbirakpa makoigi oiba stain amaka haitare jangsinjariba khongjang asi support tawbirakpa phangi adubu laibak thiba haigadra aikoina lamdam sida aikoina harau kumai singbu yamna pamjaba aikoigi haurakliba mahiroi sing asibu kanta khanbidaba manba moong kharada koi harau kumai si leptana pangthorako samaram oirakanda aikoina ngarang simak aikoina aikoigi tungan ba tampaki akhoi Manipur tampaki mafam singda aikoina pangthokliba harau kumai sing thabalna singba sing asibu aikoina hakthengna na chacharakanda matam kharang lepiu haidana request tawba chacharubani lup taruk ki oiba aikoigi volunteer sing pullakanda adubu mafam ayambanadi aikoi support tawbirakanda aikoigi hairiba aikoigi thabal chongmana singba sing ado akoi tokiba mayam yawi adubu laibak thibadi aikoina pasoi pa 3 da leiriba aikoigi pasoi tuliyaima century club hairiba aikoigi club asida aikoina thabal amakak leiramba sida aikoina thabal chongbache lepinaba na haiba sangjaruba matamda matam mafam da leirimliba organizer ni haijaba aikoigi yu ngawraba mioi singna aikoigi volunteer sing adubu kosila thamakanda aikoigi live attend tawbu manba moong khara ka chatharakpado aikoi yam laibak yamna thibani Hoju paugi marathon na break amatang lobinasi WMC is excited to announce that the third plenary session 2022 Delhi will be held on the 17th of April 2022 at Western Court, Janpat, New Delhi. This year's theme is Reawakening Our Spirit of Oneness. ELITETV is our media and channel partner. The entire event on 17th April will be telecast live on ELITETV. This event is organized by World Meitei Council. For more details, contact us on worldmeiteicouncil@gmail.com or 981-855-9349 or 991-083-6635. Tizaraba Kwai Mayam Punamopu Ahan Bamaktada, World Meitei Council, Delhi Unit Ki Maiketaki, Hok Nona Kurumzari. World Meitei Council na Sinjalang Jatuna Tongan Ba India ki Mafam Singda Sahi ki Oina Plenary Session Lieutenant Pangtok Sarakli
third plenary session 2022 Delhi lagliba April thagi tang taratare nomaising numit ta chuchoi swadana New Delhi ki Janpat Road laiba Western Quarter Noma Gyoina Sak Ising Yauna Pangkok Saragani Reawakening or Spirit of Oneness Haibasna Handak Sahi Asiki Theme Oisagani Nixing Jariba third plenary session Asida Delhi Kakta Natana India amadi Prithvi ki Tongan Tong Pham Singda Laiba Nungsijupa Maitai Lai Guru Ahan Laman Akang Ahi Ichilina Isal Ise Satra Satri Kwai Punamakna Matamsana Lengbi Rapuna Sarukya View Mapungpan View Haina Chinna Pausa Laksari Masika Loina na Sinja Langja Rimbasingi Maikai Daki Kwai Mayam Punamaki Mapamda Yamsa Mateng PPU donation Taupiu Haina So High Siri Aku Pamarol Kitamak Kambinimba Sina phone number 9818559349 Amadi 9910836635 da contact Taupiu Sinna Paujen Jaribasida Aswayangam Yawabasu Kwai Kipinanga Piu Mayambu Amuka Hana Kok Nona Kurumjari Season View Yai Lifestyle Private Limited की food supplement registered under the MCA Ministry of Corporate Affairs हाइरिबा मखल असिगी product मंगादगी कानबा फंगबिगनी मदुदी अहानबदा Perfect Plus urinary tract infection disease kayadagi ngakthopangami control glucose levels in blood improve immunity antioxidant liver disease amadi liver shokhanbadagi ngakthoi remove toxins haksangdagi fataba sengdokpa lok laihau toina toganbadasu fali ani subada perfect glow uring amadi mahing fahanba acne scar fahanba mai nanthokhanba skin nganthokhanba kuchuk men thokhali mai khwihande hum subada perfect ionic mineral diabetes BP wangba asthma khwang naba saru sonba haksangdagi fataba sengdokpa tumbayadaba piles arthritis ising mari nuaitaba anti aging khongya saba puramak fahali mari subada perfect active brain na tumbayadaba fahali kok ngawba wakhal pothahanba tumbayadaba memory booster tension handhanba amusung manga subada Perfect Women Care na urinary tract infection premenstrual syndrome angang khaudanaba thagi khongkap chang naidaba fingau ka hena chatpa vaginal infection kayada fahanba ngami Home delivery gi khudong sabasu phongbigani Hena Kupamarol Gidama Kwigi contact number 8413968314 da contact you. Break matungda mayamba muka na taram nokchare status gi na hawkiba pung kunmari da miyoi taramathoi nauna positive oi tre miyoi lekhidaba yaukhidre COVID-19 command control room dagi thadorok par report amagi matung ina hawkiba pung kunmari da nupa manga nupi tharuk punna miyoi taramathoi positive oi kre hawjik fawbuda punna miyoi lising ani ga chamuga pun lekhidre status gi oina hawjik fawbuda miyoi lakama lising kuntra taret ka marfu mathoi positive oi kre masigi manung da miyoi lakama lising kuntra mari ga chamapan ga kun mathoi na recover tobungam kre case ta miyoi nifu leire recovery rate na chada marfudra nipan dasmik mari anini Leibaga sigi oina hawkiba pung kunmari da nauna COVID-19 ki case lising amaga chatruk ka humfu thengnakre Union Ministry of Health agi thadarupa report amagi matung ina hujik fawbuda leibaga sigi oina COVID-19 positive oiba miyoi puna lakmanga lising kunga chanipan gi yankhai manga leikhidre report sigi matung ina hawkiba pung kunmari da leibaga sigi oina miyoi lising aniga chamriga marfutara mapan discharge tawkre masi tharaga hujik fawbuda leibaga sigi oina puna miyoi crore mari lak kunmari lising marifuga chamriga kuntra taruk recover tawbungamkre nakal maromda Hawjik leibaga sigi oina active case oina miyoi lising tarataruk ka chatret ka nifumathoi leire. Hawkiba tarikun mathoi March English and Manipuri ki University Grants Commission na Common University Entrance Test ama tawgani haiduna loan tarahumdai
खंगलकपदा मणिपुरी लोन यावरक्तबदा मिलालना थमोय शोक नुंगाइते हाइना फोंदोरक्ले ngasi Kanglapat nakalda leba milal mayai loisangda paumisinga unaba amada milal ge general secretary Huirem Loikhomba Meitena Fongdorapura University Grants Commission Common University Entrance Test aikhoiga thangnariba state singi loan fauba yawi amadi chakhotaba loan classical language safau pukhatnaba honaduna awangba thakta yawrakadabagi leiraba tanja sida hairiba Common University Entrance Test Manipuri loan yaruktaba haibasi milal na yamna thamo shokpa amadi nungnangba fawi makna makha taraduna milal gi maikaidagi Manipur University gi Vice Chancellor amasong register na masi thawoidabagi thawong ama hek uba fangi haukiba UPSC gi exam da loan asi optional language sa yaruktabagi su milal na haikiba laikre adubu ngasi fawba masi gi chapchaba amadi mahiroi singda yamna chamamna ba pokpa thokhali masina maram oiraga hairiba Common University Entrance Test milal gi maikaidagi masi chanaba yaroi haina thengzalagani haire aduna mahiroi singi career mangdanabagi damakta hana admission process chanaramba mark basis lawba adu oina chana hanbiu haina milal gi maikaidagi fongdorakre ari kumatoi March ki 2022 gi akoigi University Grants Commission hairiba sina akoigi Common University Entrance Test ama tawgani haidana lol tarahumdoi khak khangalakpada akoigi thangnariba lol asibau yawi akoigi chakhut-laba loan akoigi classical language tabo pukhatlaga leiraba pukhattoi gi honadana awangba thakta yoroktobugi leiraba tanja esida akoigi hairiba common gi exam entrance test tabo matamda akoigi Manipuri loan asi yoroktaba haibase milana yamna thamoi sokpa amasung nungnangba phawi milal gi maikaidagi haijaningbadi sida mari leinaba akoigi Manipur University singi Vice Chancellor amasung registrar na masi thawoidabugi mawongsi he akoina uba phangjai hokibadasu UPSC gi exam dasu akoigi loan asi optional language ta yaroktabugi su akoina masida taknaba haikiba lei adubu ngasi phawba masigi chapchaba akoida khangdaba amasung mahiroi singda yamna chamamnaba pokpa masi thohali masina maram oiraga athuba matamda hujiki hairiba Common University Entrance Test quet hairiba sa milal gi maikaidagi Manipur sida masi chatnaba yaroi haina masi thingjalagani aduna mahiroi singi career mangdanabagi damakta hana admission process ta chatnaramba mark basis ta loba adu ina chanabiu haina milal gi maikaidagi thamjari Southern Angami Public Organization Sapon Chathariba Matam Kaktaba Banasiki Matanga Manipur Amadi Nagaland Lengakna Tubu Matamda Tabak Lokat Piu Haina Federation Students Organization Kanglay Pangna Tadrupa Gerald Amana Kangalakle Gerald Aduna Makata Raduna State Lengang the State Asigi Ngam Kaida Sinarapa Singi Matakta Karigumba Yashinaba Matatawaidabani Haide Assam Rifles ki Mure Battalion na IGAR South ki beting Makhada Lairabagi Pankai Makhada Laiba Imung Singh amade Mapuraiba Laikhidrabi Singh da Chana Thangnaba Polam Singh Yentokre PRO Assam Rifles na Thadorokpa Chirol amada Mure gi Holland Fai amade Gamno Fai Khulda Imung Yankairam da Haidaba Polam Singh asi Yentoki Haire Nakala Maramda Assam Rifles ki Technopol Battalion na IGAR South ki beting Makhada Technopol District ki Chongthong Khulda Nauna Saba Water Supply Scheme ama miyamda kutsinakre Assam Rifles PRO na Thadorokpa Chirol amada Operation Satbabana Project ki Makhada sagat ki ba Water Supply Scheme ase matam koina hairiba khul asina isingi awaba mayok na badagi paikhatpani amadi nauna sagalaba scheme asina kunja singda isingi awaba kokhanba ngamlagani haire Polio laina dagi ngakthok naba pandamda IGAR its committee makhada Nifumari Shubo Assam Rifles the National Polio Immunization Program ni manung chana Tamenglongda hokiba thasi kunmari dagi ngasi fawba polio immunization gi thorong pangthokre ngasi District Immunization Officer ga kutsam naduna pangthokiba thoram aduda chahi manga fawba gi manungda leba angangsing polio hidak pithake None Battalion Assam Rifles the Headquarter 22 Sector Assam Rifles amade Inspector General Assam Rifles its committee Makhada None District ki Awangkhulda pending competition na mapangthokre layekpa changdamna baduda mahiroi chamaga supna tarukna sarukyake
The Second World War Imphal Campaign Foundation ge chahi ge General Body mifum ama Hotel Yaifabada pangthokre haidi General Body meeting adu da saruk yakiba member khudingmakna yenaba mata laitana arambam angamba amasung Nivarand Nongmaithembo President amadi General Secretary oina khankre haidi yening hunba koba Research Journal amasu fongkre haidi ELITETV News Channel asigi oina miyamna email ge kuthangda I pau thabirakpa matamda email address info@elitetv.in da thabirakna bakhanganjari masta sunatana ELITETV da I pau phone number gi oina phone number 9402890982 da I pau phaubirakna bakhanganjari miyamna su ELITETV gi YouTube channel Facebook page Instagram amade Twitter da su follow tawbina ba khanganjari loishirakpada maruiba pausing amuka hana pizari Numit humni chatharakpa 32 Suba Manipur Legislative Assembly gi ahanba session loishinkhre Sapona National Highway da ban tawbagi matangda opposition ge MLK Ranjit na calling attention motion pukhatuna takhatkre athubada wayushin purakna ba hotnage haina Chief Minister na thazaba pikre Apokpa machani halamnaga nupa ama masa mathanda thangna lenjakre loina bisu thangna thilambada gi hospital da pukhatuna laikatna kre BJP ge no sarkar na numit chamani gi manungda tawgada thabak sing yawba action plan release tawkre Manipur da sarkar ani sude ain kutta pairaga tawning ba tawbi yaroi haina Chief Minister N Birena pongdokre Amade, how give a pungko in Marita Manipur gi oina miyoy taramatay positive oitre asiba mata yawkibre. Ngasigi oinadi ELITETV ni pizaba Manipuri Paulojere meding tabir pasingbo mukahana khramchari